ꯄꯨꯅꯦꯝꯖꯔꯤ ngasi kauba koro nong nong yai faraba koro numit nongmaijing kauba chayol sigi manungda numit singbum tare ni leibagi manungda numit ahan oiba yai faraba koro numit ase masida nahan makai matang chatharapa miyoi bagi tangai phadana pangthokdaba yadaba thoramsing pokpa luhongba siba asumna matang pangthorpasida haukiba nongmaijing numitta maral yungga tamba taibangna luhongba haina khangnabado loigra madugi matang ngasidagidi korou nonggawa mathau yanggemba taibangna siba haina khangnaba adugi thorom manglab chatta karamna pangthom kadagi haibado madugi matang da mu khana leilasi siba haibase masi khangringaida punsi haibasi ramtienna punsi bu kari punsi kobono punsi dei koi karamna hingat page hingi base karamna loi bage loira kanda siba karamna kaurakdoino haibagi matangsi masigi wangulul simahana khangdaba yadaba makak lei masi khangnaba matungda madugi paramdugi matung inna thorum lakadoine maramdi wangulonna mangda tharakanda param liklamna tungde ille param liklamado maduda liklu liksam narakadabadu bana kari kaura thauram dugi thauram lon kaubane maramdu han bada ikhoina khanggadobasi siba khangringaida punsi khangda yade punsi khangnaba honarapada thawai khangdaba yade masigi pareng sima tienna ekoi hana loisansi aduga thoram laksi punsi bu karigi punsi kobono haibadi thaki pai pusina takpirambada taibang ngasida khwaidagi nungsibase karino khwaidagi maman yambase karino khwaidagi maman yamba amana hekta phangba ngamtaba karino haile taibang mapokne hai miyoi mapokse khwaidagi maman yame maramdi sanga usik waya mayamse taibang mi dongna ngangningba ngangba hainingba haiba kapninge kappa nokninge nokba ngamdaba yawe sa ayamba mamittagi mapi tabadi ekhoina ui aduga nokpadi ekhoina udini sumaina awatpa amam loina lei lepa ngamba yawi chatpa ngamba yawti lepa chatpa ngami chenba ngamba yawti makhal mawung kaya da ikoina awatpa kaya thengnei taibang punsi di hairibasing ado mapung phai yawa wachana na khoyum laida taibangda
ꯃꯄꯨꯛꯅꯤꯡꯒꯤ ꯌꯋꯥ ꯐꯣꯡꯗꯣꯛꯄ ꯉꯝꯃꯤ ꯌꯥꯝ ꯉꯝꯃꯦ ꯃꯔꯝ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯄꯣꯛꯇꯤ ꯑꯊꯣꯏꯕꯅꯦ ꯍꯥꯏꯗꯅ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯍꯥꯏꯔꯝꯃꯤ ꯇꯥꯏꯕꯪ ꯃꯄꯣꯛꯇꯤ ꯆꯥꯅꯤꯡꯕ ꯆꯥꯕ ꯉꯝꯃꯤ ꯆꯠꯅꯤꯡꯕ ꯆꯠꯄ ꯉꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯄꯣꯛꯇ ꯄꯣꯛꯆꯒꯦ ꯍꯥꯏꯗꯅ ꯊꯋꯥꯏ ꯀꯌꯥꯅ ꯍꯣꯠꯅꯩꯌꯦ ꯑꯗꯣ ꯑꯣꯏꯕ ꯉꯝꯗꯕ ꯄꯣꯛꯄ ꯉꯝꯗꯕ ꯍꯦꯛꯇ ꯄꯣꯛꯄ ꯌꯥꯗꯕ ꯄꯣꯛꯅꯤꯡꯉꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯄꯣꯛꯄ ꯌꯥꯗꯕ ꯃꯗꯨꯒꯨꯝꯕ ꯊꯋꯥꯏ ꯑꯣꯏꯅ ꯇꯥꯏꯕꯪ ꯃꯄꯣꯛꯇ ꯄꯣꯛꯀꯦ ꯍꯥꯏꯗꯅ ꯂꯥꯝꯃꯝꯕꯁꯤꯡꯗꯣ ꯃꯤꯑꯣꯏ ꯃꯄꯣꯛ ꯄꯣꯛꯆꯒꯦ ꯍꯥꯏꯗꯅ ꯂꯥꯝꯕ ꯊꯋꯥꯏꯁꯤꯡ ꯃꯥꯏꯊꯤꯕ ꯉꯝꯗꯤ ꯉꯝꯗꯕ ꯃꯤꯂꯥꯜꯂꯝꯕ ꯃꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯄ ꯂꯥꯝꯃꯝꯕ ꯃꯤ ꯑꯣꯏꯅ ꯄꯣꯛꯆꯒꯦ ꯍꯥꯏꯗꯅ ꯂꯥꯝꯃꯝꯕꯗꯨꯕꯨ ꯃꯤꯂꯥꯜꯂꯝꯕ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯋꯥꯏ ꯀꯌꯥꯁꯤꯅ ꯄꯣꯛꯄ ꯉꯝꯗꯗꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯇꯥꯏꯕꯪ ꯃꯄꯣꯛꯅ ꯇꯥꯏꯕꯪ ꯃꯄꯣꯛꯇꯤ ꯑꯊꯣꯏꯕꯅꯤ ꯃꯔꯝꯗꯤ ꯃꯁꯤꯕꯨ ꯃꯃꯜ ꯅꯥꯏꯕ ꯂꯩꯇꯦ ꯃꯊꯪꯗꯅ ꯁꯃꯨ ꯍꯛꯆꯥꯡꯅꯦ ꯑꯅꯤꯁꯨꯕ ꯃꯃꯜ ꯅꯥꯏꯕꯗꯤ ꯁꯃꯨ ꯍꯛꯆꯥꯡ ꯁꯃꯨ ꯍꯛꯆꯥꯡꯁꯤ ꯀꯔꯤꯒꯤ ꯃꯃꯜ ꯅꯥꯏꯕꯅꯣ ꯍꯥꯏꯔꯒꯗꯤ ꯊꯋꯥꯏ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯁꯦ ꯁꯃꯨ ꯍꯛꯆꯥꯡꯅꯦ ꯃꯁꯤꯗ ꯅꯥꯗꯅꯕ ꯃꯁꯤꯗ ꯌꯦꯛꯇꯅꯕ ꯃꯁꯤꯒꯤꯗꯃꯛ ꯈꯟꯕꯗ ꯃꯁꯤꯕꯨ ꯇꯥꯏꯕꯪ ꯃꯌꯥꯝꯗꯒꯤ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯏꯀꯥꯏꯕ ꯄꯣꯛꯄꯁꯨ ꯁꯃꯨ ꯍꯛꯆꯥꯡ ꯁꯤ ꯈꯨꯝꯅꯕ ꯍꯣꯠꯅꯕꯗ ꯃꯁꯤꯗꯒꯤ ꯈꯟꯕꯗ ꯃꯃꯤꯠꯇ ꯃꯃꯥꯏꯗ ꯏꯔꯨꯗ ꯃꯥꯏꯊꯖꯗꯅ ꯇꯧꯔꯛꯏꯕ ꯃꯌꯥꯝꯁꯤ ꯀꯔꯤꯅꯣ ꯁꯃꯨ ꯍꯛꯆꯥꯡ ꯃꯥꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤꯗꯃꯛꯇ ꯈꯟꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕꯅꯦ ꯃꯔꯝꯅ ꯑꯅꯤꯁꯨꯕ ꯂꯟꯗꯤ ꯇꯥꯏꯕꯪ ꯃꯄꯣꯛꯀꯤ ꯑꯅꯤꯁꯨꯕ ꯂꯟꯗꯤ ꯇꯥꯏꯕꯪꯒꯤ ꯊꯋꯥꯏ ꯃꯥꯒꯤ ꯑꯅꯤꯁꯨꯕ ꯂꯟꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯑꯣꯏ ꯑꯁꯤꯒꯨꯝꯕ ꯍꯛꯆꯥꯡꯁꯦ ꯃꯁꯤꯗꯤ ꯁꯔꯨꯅ ꯅꯥꯀꯟ ꯅꯥꯀꯟꯗ ꯑꯩꯈꯣꯏꯒꯤ ꯊꯕꯥꯛꯇ ꯃꯌꯥꯝ ꯈꯣꯡꯗ ꯈꯨꯠꯇ ꯀꯣꯛꯇ ꯂꯩꯗꯅ ꯄꯣꯂꯥꯡ ꯁꯥꯅ ꯂꯩ ꯄꯣꯂꯥꯡꯗ ꯄꯣꯠ ꯍꯥꯞꯄꯦ ꯂꯩꯔꯥꯡꯗꯤ ꯄꯣꯂꯥꯡꯗ ꯍꯥꯞꯄꯦ ꯍꯩꯔꯥꯡꯁꯤ ꯄꯣꯂꯥꯡꯗ ꯅꯠꯇ꯭ꯔꯒ ꯈꯔꯥꯏꯗ ꯍꯥꯞꯄꯦ ꯑꯗꯨꯅ ꯍꯛꯆꯥꯡ ꯄꯣꯂꯥꯡꯁꯦ ꯃꯁꯤꯗ ꯄꯨꯟꯁꯤꯜꯂꯒ ꯂꯩꯌꯦꯕ ꯃꯅꯨꯡꯗ ꯀꯔꯤꯅꯣ ꯍꯥꯏꯗꯤ ꯊꯋꯥꯏ ꯊꯋꯥꯏ ꯍꯥꯏꯕꯁꯦ ꯍꯛꯆꯥꯡꯗ ꯄꯨꯟꯁꯤꯜꯂꯒ ꯂꯩ ꯑꯗꯨꯒꯤꯗꯃꯛꯇ ꯄꯨꯟ ꯀꯧꯋꯦ ꯄꯨꯟ ꯍꯥꯏꯕꯗꯤ ꯄꯨꯟꯁꯤꯟꯕ ꯄꯨꯟ ꯅꯠꯇꯦ ꯄꯨꯟ ꯊꯋꯥꯏꯁꯦ ꯍꯛꯆꯥꯡꯗ ꯄꯨꯟꯁꯤꯜꯂꯒ ꯊꯝꯃꯦ ꯄꯨꯟꯁꯤꯟꯕꯁꯦ ꯄꯥꯟꯗ ꯄꯨꯟꯁꯤꯟꯕ ꯅꯠꯇꯦ ꯅꯨꯡꯗꯅꯤ ꯑꯗꯨꯒ ꯑꯗꯨ ꯇꯧꯑꯣ ꯑꯗꯥ ꯇꯧꯑꯣ ꯍꯥꯏꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯥꯏꯕꯪ ꯁꯤꯟꯊꯥ ꯃꯌꯥꯝ ꯈꯣꯏꯌꯨꯝ ꯃꯊꯧ ꯃꯌꯥꯝ ꯄꯥꯡꯊꯣꯛꯅꯕ ꯍꯥꯏꯔꯗꯅ ꯌꯥꯏꯕꯤ ꯊꯋꯥꯏꯁꯤꯅ ꯇꯥꯏꯕꯪ ꯍꯛꯆꯥꯡ ꯑꯁꯤꯕు ꯌꯥꯏꯕꯤ ꯊꯋꯥꯏꯁꯤꯒ ꯑꯃꯠꯇ ꯑꯣꯏꯅ ꯆꯨꯁꯟꯅꯔꯕ ꯃꯇꯝꯗ ꯊꯋꯥꯏ ꯃꯥꯅ ꯁꯤ ꯍꯥꯏꯗꯅ ꯃꯊꯧ ꯌꯥꯡꯉꯦ ꯆꯠꯍꯜꯂꯦ ꯇꯥꯜꯂꯦ ꯇꯥꯟꯕ ꯍꯥꯏꯕꯗꯤ ꯆꯠꯈꯤꯅꯕ ꯅꯠꯇꯦ ꯃꯊꯧ ꯇꯧꯍꯟꯅꯕꯅꯦ ꯁꯤ ꯂꯥꯎꯅ ꯇꯥꯜꯂꯦ ꯍꯥꯏ ꯆꯠꯂꯣ ꯆꯠꯂꯣ ꯍꯥꯏꯕꯅꯦ ꯆꯠꯂꯣ ꯍꯥꯏꯕꯕꯨ ꯁꯤ ꯍꯥꯏꯕꯗꯤ ꯆꯠꯂꯣ ꯍꯥꯏꯕꯒꯤ ꯇꯥꯟꯕꯗꯨꯅꯦ ꯊꯋꯥꯏ ꯃꯥꯁꯦ ꯍꯛꯆꯥꯡꯒꯤ ꯅꯨꯡꯗ ꯄꯨꯟꯁꯤꯜꯂꯒ ꯁꯤ ꯂꯥꯎꯅ ꯇꯥꯜꯂꯦ ꯄꯨꯟꯁꯤ ꯀꯧꯋꯦ ꯑꯗꯨꯗ ꯆꯠꯂꯤꯕꯗꯤ ꯀꯔꯤꯅꯣ ꯆꯠꯂꯣ ꯌꯥꯕ꯭ꯔꯥ ꯌꯥꯗꯦ ꯄꯨꯟꯁꯤ ꯂꯝꯕꯤꯗꯤ ꯁꯥꯡꯉꯕ ꯈꯣꯡꯆꯠ ꯑꯃꯅꯦ ꯃꯁꯤꯗ ꯊꯦꯡꯅꯈꯤꯗꯨ ꯀꯩꯅꯣ ꯂꯩꯔꯛ ꯍꯥꯏꯕ ꯑꯃ ꯊꯦꯡꯅꯩ
ꯏꯄꯥ ꯏꯄꯨꯅ ꯍꯥꯏꯔꯝꯃꯤ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯈꯪꯉꯣ ꯂꯩꯔꯛ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯄꯥꯟꯗ ꯂꯩꯀꯥꯏꯒꯤ ꯈꯨꯜꯒꯤ ꯂꯩꯔꯛ ꯍꯥꯏꯕꯗꯨ ꯇꯣꯉꯥꯜꯂꯦ ꯅꯨꯡꯒꯤ ꯂꯥꯏꯅꯤꯡꯂꯣꯜꯗ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯂꯩꯔꯛ ꯍꯥꯏꯕꯗꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯗ ꯊꯦꯡꯅꯒꯗꯕ ꯌꯥꯔꯣꯏꯗꯤ ꯑꯩꯗꯤ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇ ꯊꯦꯡꯅꯖꯒꯦ ꯅꯠꯇ꯭ꯔꯒꯅ ꯑꯋꯥꯕ ꯉꯥꯛꯇ ꯊꯦꯡꯅꯖꯒꯦ ꯌꯥꯔꯣꯏ ꯑꯌꯨꯛ ꯉꯥꯛꯇ ꯑꯣꯏꯖꯒꯦ ꯌꯥꯔꯣꯏ ꯅꯨꯡꯗꯥꯡ ꯉꯥꯛꯇ ꯑꯣꯏꯖꯒꯦ ꯌꯥꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯃꯝꯕ ꯑꯃꯨꯛ ꯑꯉꯥꯟꯕ ꯑꯃꯨꯛ ꯑꯌꯨꯛ ꯑꯃꯨꯛ ꯅꯨꯃꯤꯗꯥꯡ ꯑꯃꯨꯛ ꯑꯋꯥꯕ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯃꯨꯛ ꯃꯁꯤꯒꯤ ꯃꯔꯛꯇ ꯂꯩꯅ ꯆꯠꯄ ꯇꯥꯏꯕꯪ ꯈꯣꯡꯆꯠꯄꯨ ꯂꯩꯔꯛ ꯀꯧꯏ ꯂꯩꯅ ꯆꯠꯂꯤꯕ ꯇꯥꯏꯕꯪ ꯈꯣꯡꯆꯠꯁꯦ ꯃꯁꯤꯗ ꯂꯦꯞꯄꯒ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯌꯥꯗꯦꯌꯦ ꯌꯥꯗꯗꯅ ꯀꯔꯤꯒꯤ ꯊꯋꯥꯏ ꯃꯥꯕꯨ ꯄꯨꯕꯤꯔꯤꯕ ꯃꯄꯨ ꯃꯥꯅꯅꯦ ꯁꯤ ꯂꯥꯎꯅ ꯇꯥꯜꯂꯦ ꯇꯥꯏꯕꯪ ꯁꯥ ꯑꯁꯤꯕꯨ ꯊꯧꯋꯦ ꯍꯥꯏꯗꯅ ꯑꯗꯨꯒꯨꯝꯕ ꯊꯋꯥꯏꯒꯤ ꯃꯁꯛ ꯑꯣꯏꯕ ꯈꯨꯌꯨꯝ ꯂꯥꯏꯗꯣ ꯄꯟꯊꯧ ꯏꯄꯥꯗꯣ ꯃꯗꯨꯕꯨ ꯂꯩꯔꯛ ꯁꯥꯊꯧꯕ ꯀꯧꯋꯦ ꯁꯥ ꯍꯥꯏꯕꯗꯤ ꯇꯥꯏꯕꯪ ꯍꯛꯆꯥꯡꯁꯤ ꯑꯗꯨꯕꯨ ꯊꯧꯋꯦ ꯁꯥꯊꯧꯋꯦ ꯁꯤ ꯂꯥꯎꯅ ꯇꯥꯜꯂꯒ ꯊꯧꯋꯦ ꯃꯔꯝꯅ ꯂꯩꯔꯤꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯑꯃꯗ ꯑꯃꯨꯛ ꯑꯋꯥꯕꯗꯁꯨ ꯂꯩꯊꯣꯛꯑꯦ ꯅꯨꯡꯉꯥꯏꯕꯗꯁꯨ ꯂꯩꯊꯣꯛꯑꯦ ꯂꯩꯊꯣꯛꯅ ꯑꯗꯨꯝ ꯆꯠꯄ ꯑꯗꯨꯝ ꯆꯠꯂꯣ ꯍꯥꯏꯗꯅ ꯇꯥꯟꯕ ꯁꯥꯊꯧ ꯇꯥꯟꯕ ꯍꯥꯏꯅ ꯅꯨꯡꯁꯤꯗꯅ ꯆꯠꯈ꯭ꯔꯁꯅꯨ ꯍꯥꯏꯅ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯕꯗꯨ ꯅꯠꯇꯦ ꯆꯠꯅꯅꯕꯒꯤ ꯏꯟꯁꯤꯟꯕ ꯃꯍꯥꯛꯄꯨ ꯊꯧꯔꯤꯕꯗꯣ ꯂꯩꯔꯛ ꯁꯥꯊꯧꯕ ꯀꯧꯋꯦ ꯂꯩꯔꯛꯇꯨꯗ ꯀꯣꯟꯁꯥꯡ ꯍꯥꯏꯕ ꯑꯃ ꯏꯄꯥ ꯏꯄꯨꯅ ꯍꯥꯞꯄꯝꯃꯦ ꯀꯣꯟ ꯍꯥꯏꯕꯗꯤ ꯇꯥꯏꯕꯪ ꯍꯛꯆꯥꯡꯕꯨꯁꯨ ꯀꯣꯟ ꯍꯥꯏꯗꯤ ꯃꯐꯝꯕꯨꯁꯨ ꯀꯣꯟ ꯀꯧꯋꯦ ꯀꯣꯟ ꯍꯥꯏꯗꯤ ꯀꯣꯟꯕꯤꯕꯁꯨ ꯀꯣꯟ ꯀꯧꯋꯦ ꯆꯠꯇꯕꯗꯤ ꯌꯥꯗꯦ ꯂꯩꯅ ꯀꯣꯏꯅ ꯆꯠꯂꯦ ꯆꯠꯂꯤꯕ ꯇꯥꯏꯕꯪꯗꯨ ꯅꯛꯑꯦ ꯅꯛꯅ ꯀꯣꯟꯕꯤꯌꯦ ꯂꯥꯞꯄꯦ ꯂꯥꯞꯅ ꯀꯣꯟꯕꯤꯌꯦ ꯍꯥꯏꯕꯒꯤ ꯀꯣꯟꯁꯥꯡ ꯀꯧꯋꯦ ꯀꯅꯥꯅ ꯄꯂꯦꯝ ꯏꯃꯥꯅ ꯄꯟꯊꯧ ꯏꯄꯥꯅ ꯅꯪꯅ ꯆꯠꯄꯗꯨꯗ ꯅꯛꯑꯦ ꯅꯛꯅ ꯀꯣꯟꯕꯤꯌꯦ ꯂꯥꯞꯄꯦ ꯂꯥꯞꯅ ꯀꯣꯟꯕꯤꯌꯦ ꯀꯔꯝꯅ ꯀꯣꯟꯕꯤ ꯌꯦꯠ ꯊꯪꯕꯗꯅ ꯄꯟꯊꯧ ꯏꯄꯥꯅ ꯁꯦꯟꯅꯕꯤꯌꯦ ꯑꯣꯏ ꯊꯪꯕꯗꯅ ꯄꯂꯦꯝ ꯏꯃꯥꯅ ꯁꯦꯟꯅꯕꯤꯌꯦ ꯄꯨꯟꯁꯤꯒꯤ ꯍꯩꯅꯥ ꯈꯣꯡꯆꯠꯅꯕꯗꯤ ꯌꯦꯠ ꯊꯪꯕ ꯈꯣꯡꯗꯤ ꯄꯟꯊꯧ ꯏꯄꯥꯅ ꯊꯥꯡꯕꯤꯕꯅꯦ ꯑꯣꯏ ꯊꯪꯕ ꯈꯣꯡꯗꯤ ꯄꯂꯦꯝ ꯏꯃꯥꯅ ꯊꯥꯡꯕꯤꯕꯅꯦ ꯌꯦꯠꯀ ꯑꯣꯏꯒ ꯈꯨꯠꯁꯝꯅꯔꯒ ꯇꯥꯏꯕꯪ ꯑꯩꯅ ꯄꯨꯟꯁꯤ ꯈꯣꯡꯆꯠꯅꯕꯅꯦ ꯃꯗꯨꯒꯤꯗꯃꯛꯇ ꯅꯛꯑꯦ ꯅꯛꯅ ꯀꯣꯟꯕꯤꯌꯦ ꯂꯥꯞꯄꯦ ꯂꯥꯞꯅ ꯀꯣꯟꯕꯤꯌꯦ ꯁꯥꯡꯉꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯦ ꯀꯅꯥꯅ ꯀꯣꯟꯕꯤꯕꯒꯦ ꯄꯂꯦꯝ ꯄꯟꯊꯧꯅ ꯀꯣꯟꯕꯤ ꯍꯥꯏꯗꯅ ꯃꯗꯨꯕꯨ ꯈꯪꯉꯣ ꯍꯥꯏꯅ ꯀꯣꯟꯁꯥꯡ ꯑꯗꯨꯅ ꯂꯩꯔꯛ ꯀꯣꯟꯁꯥꯡꯁꯤꯗ ꯄꯨꯟꯁꯤ ꯂꯩꯔꯛ ꯀꯣꯟꯁꯥꯡꯗ ꯀꯅꯥꯅ ꯈꯣꯡꯆꯠꯅꯕꯅꯣ ꯇꯥꯏꯕꯪ ꯑꯩꯅ ꯈꯣꯡꯆꯠꯅꯕꯅꯦ ꯀꯔꯝꯅ ꯈꯣꯡꯆꯠꯅꯕꯅꯣ ꯁꯃꯨ ꯍꯛꯆꯥꯡ ꯑꯁꯦ ꯃꯁꯤꯒꯤ ꯅꯨꯡꯗ ꯊꯨꯞꯄꯒ ꯂꯥꯏ ꯑꯃꯈꯛ ꯂꯩꯔꯤ ꯂꯥꯏ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯊꯤꯕꯗ ꯐꯪꯗꯕ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕꯗ ꯊꯤꯕꯗ ꯐꯪꯗꯕ ꯁꯣꯛꯄꯗꯤ ꯐꯪꯗꯕ ꯁꯣꯛꯎꯕꯁꯨ ꯌꯥꯗꯕ ꯂꯩ ꯍꯥꯏꯕꯗꯤ ꯈꯪꯕ ꯀꯗꯥꯏꯗ ꯂꯩꯒꯦꯗꯤ ꯄꯨꯊꯣꯛ ꯉꯝꯗꯕ ꯅꯨꯡꯗ ꯊꯨꯞꯄꯒ ꯂꯩꯔꯦ ꯆꯥꯎꯔꯕ ꯈꯣꯏꯔꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯅꯨꯡꯗꯨꯗ ꯈꯣꯏ ꯑꯃꯅ ꯃꯣꯏꯒꯤ ꯈꯣꯏꯒꯤ ꯃꯃꯥ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯣꯏ ꯀꯨꯏꯟꯗꯣ ꯃꯍꯥꯔꯥꯅꯤꯗꯣ ꯑꯅꯤ ꯁꯨ ꯌꯥꯗꯦꯗꯅ
ꯑꯃꯈꯛꯇꯅꯤꯗꯅ ꯑꯗꯨꯃꯥꯏꯅ ꯌꯥꯎꯕꯗꯨ ꯃꯅꯨꯡꯗ ꯌꯥꯎꯋꯦꯕ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯊꯋꯥꯏ ꯃꯥꯗꯤ ꯈꯣꯏꯗꯨꯒꯤ ꯈꯣꯏꯔꯥꯗꯨꯒꯤ ꯀꯨꯏꯟꯗꯤ ꯑꯩꯈꯣꯏꯅ ꯃꯤꯅ ꯎꯕꯗ ꯁꯨꯝ ꯐꯥꯛꯇ ꯇꯧꯔꯒ ꯊꯦꯡꯅꯕꯁꯨ ꯌꯥꯏꯑꯕ ꯊꯦꯡꯅꯅꯤꯑꯕ ꯑꯗꯣ ꯇꯥꯏꯕꯪ ꯍꯛꯆꯥꯡꯅꯨꯡꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯃꯥꯗꯤ ꯑꯩꯈꯣꯏꯅ ꯊꯤꯕꯗ ꯐꯪꯉꯔꯣꯏꯕ ꯃꯗꯤ ꯂꯩꯌꯦꯗꯤ ꯈꯪꯕ ꯑꯗꯨꯒ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯤ ꯈꯪꯗꯕ ꯃꯁꯤꯕꯨ ꯀꯔꯤ ꯀꯧꯏ ꯂꯩꯅꯨꯡ ꯂꯣꯟꯆꯥ ꯀꯧꯏ ꯂꯩꯅꯨꯡ ꯍꯥꯏꯗꯤ ꯇꯥꯏꯕꯪꯒꯤ ꯃꯅꯨꯡꯗ ꯂꯣꯟꯅ ꯃꯆꯥ ꯄꯤꯁꯛ ꯄꯤꯛꯅ ꯎꯕꯗꯤ ꯐꯪꯗꯕ ꯃꯆꯥ ꯑꯣꯏꯅ ꯂꯣꯟꯅ ꯂꯩꯌꯦ ꯂꯩꯅꯨꯡ ꯂꯣꯟꯆꯥ ꯇꯥꯏꯕꯪꯁꯤ ꯀꯔꯤꯅꯣ ꯇꯥꯏꯕꯪ ꯑꯁꯤꯗꯤ ꯇꯥꯏꯕꯪ ꯄꯨꯟꯁꯤ ꯏꯄꯥꯛꯁꯤꯗ ꯇꯥꯎꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯌꯦ ꯀꯣꯏꯆꯠ ꯆꯠꯂꯦ ꯃꯤꯠꯅꯗꯤ ꯎꯕ ꯍꯩꯄꯥꯟꯗ ꯂꯩꯄꯥꯟꯗ ꯎꯔꯤꯗ ꯎꯄꯥꯟꯗ ꯑꯍꯤꯡꯕꯗ ꯍꯤꯡꯗꯕꯗ ꯑꯆꯠꯄ ꯆꯠꯇꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗ ꯂꯣꯏꯅꯗꯅ ꯂꯩꯕ ꯂꯥꯏ ꯑꯃꯈꯛ ꯂꯩꯅꯤ ꯄꯨꯝꯅꯃꯛꯇ ꯂꯥꯏ ꯌꯥꯎꯋꯦꯅ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪꯒꯤ ꯑꯍꯤꯡꯕꯁꯤꯗ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗꯁꯨ ꯂꯥꯏ ꯑꯃ ꯌꯥꯎꯋꯦ ꯃꯉꯣꯟꯗꯁꯨ ꯂꯥꯏ ꯑꯃ ꯌꯥꯎꯋꯦ ꯑꯩꯉꯣꯟꯗꯁꯨ ꯂꯥꯏ ꯌꯥꯎꯋꯦ ꯎꯆꯦꯛꯇꯁꯨ ꯂꯥꯏ ꯌꯥꯎꯋꯦ ꯁꯥꯗꯁꯨ ꯂꯥꯏ ꯌꯥꯎꯋꯦ ꯂꯥꯏ ꯑꯃ ꯌꯥꯎꯋꯦ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏꯅ ꯀꯔꯤ ꯄꯣꯠꯇꯨꯒ ꯂꯣꯏꯅꯔꯒ ꯂꯩꯕ ꯅꯨꯡꯗ ꯂꯥꯏ ꯑꯃꯗꯤ ꯌꯥꯎꯔꯤꯌꯦ ꯀꯔꯝꯕ ꯂꯥꯏ ꯄꯨꯟꯁꯤ ꯏꯄꯥꯛꯁꯤꯗ ꯇꯥꯎꯔꯒ ꯆꯠꯇꯅ ꯂꯣꯏꯅꯗꯅ ꯂꯩꯕ ꯂꯥꯏ ꯑꯗꯨꯕꯨ ꯀꯔꯤ ꯀꯧꯏ ꯇꯥꯎꯂꯣꯏ ꯂꯥꯏ ꯀꯧꯏ ꯑꯗꯨꯒꯤ ꯇꯥꯎꯂꯣꯏ ꯂꯥꯏꯗꯣ ꯉꯁꯤꯗꯤ ꯀꯔꯤ ꯍꯥꯏꯔꯦ ꯇꯥꯎꯔꯣꯏ ꯅꯥꯏ ꯍꯥꯏꯔꯦ ꯇꯥꯎꯔꯒ ꯂꯅ ꯔꯗ ꯊꯩꯊꯔꯛꯄꯅꯦ ꯇꯥꯎꯔꯒ ꯂꯣꯏꯅꯗꯅ ꯂꯩꯕ ꯂꯣꯏꯅꯕ ꯅꯥꯏꯕ ꯍꯥꯏꯕꯗꯤ ꯃꯆꯠ ꯑꯃ ꯃꯥꯗꯣ ꯑꯗꯨ ꯅꯥꯏꯌꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕꯅ ꯂꯧꯕꯗꯤ ꯌꯥꯏ ꯍꯥꯏꯕꯕꯨ ꯂꯥꯏ ꯍꯥꯏꯕꯅꯤ ꯇꯥꯎꯂꯣꯏ ꯂꯥꯏ ꯍꯥꯏꯕꯅꯤ ꯇꯥꯎꯂꯣꯏ ꯅꯥꯏ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯣ ꯉꯁꯤꯗꯤ ꯇꯥꯎꯔꯣꯏ ꯅꯥꯏ ꯂꯣꯏ ꯍꯩꯅꯔꯦꯀꯣ ꯑꯗꯨꯅ ꯃꯗꯨꯒꯤ ꯇꯥꯎꯂꯣꯏ ꯂꯥꯏꯗꯣ ꯑꯗꯨꯅ ꯇꯥꯏꯕꯪꯒꯤ ꯍꯛꯆꯥꯡꯗ ꯂꯥꯏꯅꯤꯡꯂꯣꯟꯗ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯂꯥꯏꯅꯤꯡ ꯄꯔꯝꯗ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯀꯔꯝꯕ ꯎꯕꯗꯤ ꯐꯪꯗꯕ ꯄꯥꯏꯕꯁꯨ ꯌꯥꯗꯕ ꯂꯩꯌꯦꯗꯤ ꯈꯪꯕ ꯀꯗꯥꯏꯗ ꯂꯩꯕꯒꯦꯗꯤ ꯈꯪꯗꯕ ꯄꯨꯛꯅꯤꯡꯗꯗꯤ ꯐꯤꯜ ꯇꯧꯕ ꯐꯥꯎꯕ ꯏꯍꯨꯜ ꯐꯥꯎꯕ ꯑꯗꯨꯅ ꯃꯐꯝꯗꯨꯗꯗꯤ ꯂꯥꯏꯅꯤꯡ ꯄꯔꯝꯗ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯇꯥꯎꯂꯣꯏ ꯂꯥꯏꯗꯨ ꯀꯔꯤ ꯑꯣꯏꯔꯦ ꯂꯩꯅꯨꯡ ꯂꯣꯟꯖꯥ ꯑꯣꯏꯔꯦ ꯂꯩꯅꯨꯡ ꯂꯣꯟꯖꯥꯗꯣ ꯍꯥꯏꯔꯤꯕ ꯂꯩꯅꯨꯡ ꯂꯣꯟꯖꯥꯗꯨ ꯂꯩꯕꯗꯨꯅ ꯑꯩꯈꯣꯏ ꯍꯤꯡꯉꯤ ꯇꯥꯎꯂꯣꯏ ꯂꯥꯏꯗꯣ ꯂꯩꯕꯅ ꯑꯩꯈꯣꯏ ꯍꯤꯡꯉꯤ ꯇꯥꯎꯂꯣꯏ ꯂꯥꯏꯗꯨ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯈꯣই ꯍꯤꯡꯉꯔꯣꯏꯕ ꯃꯍꯥꯛꯄꯨ ꯀꯅꯥꯅ आत्मा हाइबन कनागुम अमन सोल हाइबन अखोइना याइबी थवाई हाइबन हाइनबगी अखोइना याइबी हाइबन थवाइना सुम हाइबनी अदु थवाई दो अखोइना हाइरिबा थवाई सिदि याइबी बुजु थवाई कौरिने मयेकिदि थवाई हाइदि मंगा सुये याइबी दि मंगा सुदि हे थवाई मंगा मक हायबा हे याइबी मंगा मक्ति हाइनदेबा अदुबु याइबी दो थवाइने मरमदि करिनो हाइ मतमदा मंगा दुना पुल्लगा अमत ओइरे अंगूर चरोंग चावहरबमा यानधब मतमदा अंगूर मंगा खखे
kanana palemi mana makutna pulap paisalle aduga haye yengo masi amatane sumaina mayai mangaduna amatta oina pulla aba matamduda madu ekoina mayai mangaduna pulla kanadi mayai mapi ama seme madu yai pi ko hairiba yai pi do madu buni ekoina sidagi sida thawai haidana ekoina adum mahairiba thawai dudi tonbi tongan badi oiba adu amatani haidana ekoina yaibi thawai dum hainaba hairi bado adu kadai da pullambano taibang hachangi nungda pulle nungda thangana panda punmanate ko hachangi nungda samu hachangi nungda pulle mahakna pulla aba matamduda se samna hairabada gari thau matamda gari gi shoduna gari gi dugi sho mapulluda hapchalakana manung chalakana gari do on torokana thaubu yaidana adumai tawdana thawai dun hakchangi samu hakchangi nungda sangaba matamda gari du shodu manung da hapchalle haidana heka thau yate on tawbo ma darkar layeba on tawbogi tagai khadabam layre sumai tawdana on tawbodu kari kawe si haina tale mathau tawhle mathau yangba hai ko mathau yanga ini madugi yangbaduda talakpadugi pundana leiba yaibi thawai duna mathau tawhle si launa mathau tal mathau tawhle haidana punsi ko hairiba punsi do kari gumba nungda chalambado thawai do yaibi thawai do ani duga hakchang duga punbadu da marak de gap leiraba horaba matamdudi tungan laneba tungan badubu kari ko pulambado loire tue pundre haidana punchi loire haidune punchi loiradi kamaina tawre manungda pundana leiba sum leibdu yadabnina manungda phajandana pundana thambado pundrabanina mapan thore aniduna amatta oina leiramba poto siba ko kanaga thawai da hakchanga anido thawai da hakchanga pullaga thamam adugi matamduda thawai duna hakchangda thoragadadi ekoina siba ko asini siba haibase karino haiba mai koi khangado siraba matungda kamai tawre thawai du sallau toga pai thoga leibudi natte sum lepa leibudi thawai magi khongchatte thawai haibdi ngasai yaibi dumi ko mayami chamna thawai sum haina budi me koi da future ta chumde thawai magi khongchatte pale mamagi pibuk nungda changak tringai gi khongchat pale mamagi pibuk nungda changaba matamda taibang phaurok tringai gi khongchat taibang phauraba matamda thawai mana samu hakchangbu thadokri bhaubagi chatpa khongchat samu hakchangbu thadoba matamda amuk yaibi thawai aduna
ꯈꯣꯏꯌꯨꯝ ꯃꯅꯥꯛ ꯇꯥꯅ ꯀꯣꯔꯧ ꯅꯣꯡ ꯀꯥꯕꯒꯤ ꯊꯕꯛ ꯃꯗꯨꯒꯤ ꯈꯣꯡꯆꯠꯁꯤ ꯌꯥꯝ ꯌꯥꯝꯃꯦꯕ ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯩꯅꯒꯗꯧꯔꯤꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯥꯃꯨ ꯍꯛꯆꯥꯡꯗꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯑꯗꯨꯅ ꯊꯣꯔꯛꯄꯒꯤ ꯈꯣꯡꯆꯠꯀꯤ ꯋꯥꯔꯤꯅꯤ ꯑꯗꯨꯕꯨꯅꯤ ꯑꯩꯈꯣꯏꯅ ꯃꯊꯧ ꯌꯥꯡꯀꯦꯝꯕ ꯍꯥꯏ ꯃꯊꯧ ꯑꯣꯏꯔꯤ ꯊꯕꯛꯅꯤ ꯊꯧꯅꯤ ꯌꯥꯡꯀꯦꯝꯕ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯁꯤꯕꯕꯨ ꯃꯊꯧ ꯌꯥꯡꯀꯦꯝꯕ ꯀꯧꯏꯅꯦ ꯌꯥꯡ ꯍꯥꯏꯕꯗꯤ ꯑꯍꯤꯡꯕꯅꯦ ꯑꯍꯤꯡꯕꯗꯨꯅ ꯀꯦꯝꯃꯦ ꯂꯣꯏꯔꯦ ꯑꯍꯤꯡꯕꯗꯨ ꯂꯣꯏꯕꯗꯣ ꯄꯨꯟꯁꯤꯕꯨ ꯌꯥꯡ ꯀꯧꯋꯦ ꯑꯍꯤꯡꯕꯁꯦ ꯁꯤꯕꯕꯨꯅ ꯈꯝ ꯀꯧꯋꯦ ꯁꯤꯅ ꯈꯝꯑꯣꯏ ꯌꯥꯡꯑꯣꯏ ꯁꯦꯛꯅꯤꯡ ꯍꯥꯏꯌꯦ ꯄꯨꯌꯥ ꯑꯃꯒꯤ ꯃꯃꯤꯡꯀꯣ ꯈꯝꯗ ꯑꯣꯏꯔꯤꯕ ꯊꯕꯛ ꯌꯥꯡꯗ ꯑꯣꯏꯔꯤꯕ ꯊꯕꯛ ꯃꯗꯨꯒꯤ ꯁꯦꯛꯅꯤꯡꯗꯤ ꯀꯩꯅꯣ ꯃꯅꯤꯡꯗ ꯇꯨꯡꯉꯒ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯈꯥ ꯊꯪꯕ ꯗ ꯁꯦꯛ ꯀꯧꯋꯦ ꯑꯗꯨꯒꯤ ꯃꯅꯤꯡꯗꯁꯨ ꯑꯣꯏꯔꯤꯕ ꯃꯥꯒꯤ ꯅꯪꯁꯤꯜꯂꯒ ꯐꯝꯖꯤꯟ ꯂꯩꯕ ꯇꯨꯡꯕ ꯃꯗꯨ ꯁꯦꯛꯅꯤꯡ ꯀꯧꯋꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯋꯥꯔꯣꯜ ꯑꯃ ꯏꯔꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯁꯥꯡꯅ ꯍꯥꯏꯔꯨꯔꯀꯥꯟꯗ ꯏꯔꯣꯏ ꯂꯣꯏꯁꯟꯕꯗ ꯋꯥꯔꯣꯏ ꯍꯥꯏꯕ ꯑꯃꯈꯛ ꯌꯥꯎꯔꯤꯗꯅ ꯀꯟꯀ꯭ꯂꯨꯖꯟ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯀꯟꯀ꯭ꯂꯨꯖꯟꯗꯣ ꯗ ꯀꯔꯤ ꯌꯥꯎꯔꯤꯅꯣ ꯑꯁꯥꯡꯕꯗ ꯍꯥꯏꯔꯨꯕ ꯃꯌꯥꯝꯗꯣ ꯌꯥꯝ ꯇꯦꯟꯅ ꯀꯣ ꯋꯥꯍꯩ ꯈꯔꯗꯪꯗ ꯂꯣꯏꯁꯟꯗꯣꯏꯅꯦꯕ ꯋꯥꯔꯣꯏꯗꯣ ꯅꯠꯇ꯭ꯔꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯗꯨ ꯀꯔꯤꯅꯣ ꯋꯥꯔꯦꯡ ꯑꯗꯨꯒꯤ ꯁꯦꯛꯅꯤꯡꯅꯦ ꯑꯗꯨꯅ ꯈꯝꯑꯣꯏ ꯌꯥꯡꯑꯣꯏ ꯁꯦꯛꯅꯤꯡꯗ ꯏꯔꯤꯁꯤꯗꯤ ꯄꯣꯛꯄꯒꯤ ꯁꯤꯕꯒꯤ ꯑꯁꯥꯡꯕ ꯋꯥꯔꯣꯜꯗꯨ ꯅꯩꯅꯕ ꯅꯠꯇꯦ ꯄꯣꯛꯄ ꯁꯤꯕꯗꯨꯒꯤ ꯃꯆꯪ ꯑꯣꯏꯕ ꯄꯣꯠꯇꯣ ꯌꯥꯝꯅ ꯕ꯭ꯔꯤꯖ ꯑꯣꯏꯕ ꯁꯃꯔꯤ ꯑꯣꯏꯅ ꯀꯣ ꯖꯤꯁꯇꯣ ꯑꯗꯨ ꯅꯩꯅꯕ ꯂꯥꯏꯔꯤꯛꯄꯨ ꯈꯝꯑꯣꯏ ꯌꯥꯡꯑꯣꯏ ꯁꯦꯛꯅꯤꯡ ꯑꯁꯨꯝꯅ ꯃꯊꯧꯗ ꯌꯥꯡ ꯀꯦꯝꯕꯅꯦ ꯃꯊꯧꯗꯣ ꯌꯥꯡ ꯀꯦꯝꯃꯛꯄꯒꯤ ꯃꯊꯧ ꯇꯧꯕꯗꯣ ꯍꯥꯏꯗꯤ ꯌꯥꯡ ꯍꯥꯏꯕꯗꯤ ꯄꯨꯟꯁꯤ ꯍꯤꯡꯕꯕꯨ ꯌꯥꯡ ꯀꯧꯋꯦ ꯑꯗꯨꯅ ꯃꯗꯨꯅ ꯀꯦꯝꯕ ꯍꯥꯏꯗꯤ ꯂꯣꯏꯕ ꯀꯦꯝꯃꯦ ꯂꯣꯏꯔꯦ ꯃꯗꯨꯒꯤ ꯃꯊꯧ ꯄꯥꯡꯊꯣꯛꯄꯗꯣ ꯃꯗꯨꯕꯨ ꯀꯔꯤ ꯍꯥꯏꯅ ꯀꯧꯏ ꯍꯥꯏꯕꯗ ꯃꯊꯧ ꯌꯥꯡꯀꯦꯝꯕ ꯍꯥꯏꯅ ꯀꯧꯏ ꯑꯗꯨꯅ ꯁꯤꯕꯕꯨ ꯃꯊꯧ ꯌꯥꯡꯀꯦꯝꯕ ꯍꯥꯏꯅ ꯀꯧꯕꯗꯤ ꯑꯁꯤꯒꯤꯅꯤ ꯑꯗꯨꯗꯒꯤꯗꯤ ꯁꯤꯕꯕꯨ ꯀꯔꯤ ꯍꯥꯏꯅ ꯈꯪꯅꯔꯝꯃꯦ ꯅꯣꯡꯃꯟꯕ ꯍꯥꯏ ꯅꯣꯡꯃꯟꯕ ꯀꯣ ꯄꯨꯟꯁꯤ ꯅꯣꯡꯃꯜꯂꯦ ꯍꯥꯏ ꯑꯗꯨꯕꯨ ꯂꯥꯏ ꯑꯗꯨꯗꯤ ꯅꯣꯡꯁꯤꯅ ꯀꯔꯤꯅꯣ ꯃꯟꯗꯣꯔꯤꯁꯤꯅ ꯀꯔꯤꯅꯣ ꯅꯣꯡ ꯍꯥꯏꯕꯗꯤ ꯑꯃꯪꯕ ꯀꯣꯔꯧ ꯑꯍꯥꯡꯕꯗ ꯄꯥꯏꯔꯤꯕ ꯑꯃꯨꯕ ꯂꯩꯆꯤꯟꯁꯤꯁꯨ ꯅꯣꯡ ꯀꯧꯏ ꯑꯗꯨ ꯅꯠꯇꯅ ꯅꯨꯃꯤꯠꯄꯨꯁꯨ ꯅꯨꯃꯤꯠ ꯑꯩꯗꯤ ꯊꯣꯏꯕꯁꯤ ꯅꯠꯇꯦ ꯗꯦ ꯍꯥꯏꯕ ꯁꯟꯒ ꯗꯦꯒ ꯈꯦꯠꯅꯔꯤꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯗꯦꯗꯨꯅꯤ ꯅꯣꯡꯃ ꯍꯥꯏꯕꯗꯣ ꯅꯣꯡ ꯑꯃꯕꯨ ꯅꯣꯡꯃ ꯀꯧꯋꯦꯕ ꯑꯗꯨꯒꯨꯝꯕ ꯅꯣꯡꯃꯗꯣ ꯄꯣꯛꯏ ꯍꯥꯏꯗꯅ ꯅꯨꯃꯤꯠ ꯊꯣꯔꯛꯄꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯒꯤ ꯃꯇꯝꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤ ꯀꯧꯏ ꯅꯣꯡꯃ ꯍꯥꯏ
ꯅꯣꯡꯃꯗꯣ ꯅꯨꯃꯤꯠ ꯊꯣꯛꯑꯕ ꯃꯇꯝꯗ ꯅꯣꯡꯃ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯄꯣꯛꯂꯛꯏ ꯍꯥꯏꯗꯅ ꯃꯗꯨ ꯑꯩꯈꯣꯏꯅ ꯅꯣꯡꯄꯣꯛ ꯀꯧꯏ ꯃꯗꯨꯒꯤ ꯃꯥꯏꯀꯩꯗꯨ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯅꯣꯡ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯃꯤꯑꯣꯏꯕꯅ ꯄꯣꯛꯂꯛꯄꯗꯒꯤꯅ ꯁꯤꯕ ꯐꯥꯎꯁꯦ ꯃꯁꯤꯕꯨ ꯅꯣꯡꯃ ꯀꯧꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯕꯨ ꯅꯣꯡꯃ ꯀꯧꯏ ꯑꯗꯨꯅ ꯅꯣꯡꯃꯒꯤ ꯄꯨꯟꯁꯤ ꯍꯥꯏ ꯄꯨꯟꯁꯤꯅꯦ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯄꯨꯟꯁꯤꯗꯣ ꯀꯔꯝ ꯀꯥꯟꯗ ꯍꯣꯡꯉꯦ ꯃꯜꯂꯗꯤ ꯍꯣꯡꯉꯦꯅꯦ ꯃꯜꯂꯦ ꯀꯥꯟꯅꯗ꯭ꯔꯦ ꯑꯅꯧꯕ ꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯃꯜꯂꯦ ꯃꯗꯨꯕꯨ ꯅꯣꯡꯗꯨ ꯃꯜꯂꯦ ꯍꯥꯏꯗꯅ ꯅꯣꯡꯃꯟꯕ ꯀꯧꯋꯦ ꯑꯗꯨꯗꯒꯤꯗꯤ ꯃꯜꯂꯗꯅ ꯑꯇꯣꯞꯄ ꯑꯃ ꯍꯣꯡꯅꯕ ꯍꯣꯠꯅꯕꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯃꯊꯧꯗꯨꯕꯨ ꯀꯔꯤ ꯄꯨꯟꯁꯤ ꯅꯣꯡꯃꯟꯊꯧ ꯍꯥꯏ ꯅꯣꯡꯗꯨ ꯃꯜꯂꯦ ꯑꯅꯧꯕ ꯃꯄꯣ ꯑꯃ ꯄꯣꯛꯑꯦ ꯃꯁꯤꯗ ꯑꯃꯨꯛ ꯂꯩꯔꯤꯁꯤ ꯊꯧꯔꯝ ꯂꯥꯛꯇ꯭ꯔꯤꯉꯩꯗꯨꯗ ꯊꯧꯔꯝ ꯄꯔꯦꯡ ꯂꯩꯅꯗ꯭ꯔꯤꯉꯩꯒꯤ ꯃꯔꯛꯁꯤꯗ ꯃꯊꯧ ꯌꯥꯡꯒꯦꯝꯕ ꯍꯥꯏꯔꯝꯕꯒꯤ ꯍꯥꯏꯔꯦ ꯄꯨꯟꯁꯤ ꯅꯣꯡꯃꯟꯕꯒꯤ ꯍꯥꯏꯔꯦ ꯀꯁꯥ ꯄꯥꯎꯇꯥꯛꯑꯦ ꯑꯗꯨꯅ ꯁꯤꯕꯒꯤ ꯊꯧꯔꯝꯕꯨ ꯀꯁꯥ ꯄꯥꯎꯇꯥꯛꯄ ꯍꯥꯏꯅ ꯍꯥꯏꯅꯕꯁꯨ ꯊꯦꯡꯅꯩ ꯑꯗꯨꯅ ꯀꯁꯥ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯉꯣꯟꯗ ꯄꯥꯎ ꯀꯔꯤꯒꯤ ꯇꯥꯛꯀꯗꯒꯦ ꯀꯁꯥ ꯄꯥꯎꯇꯥꯛꯄ ꯍꯥꯏ ꯀꯁꯥ ꯍꯥꯏꯕꯗꯤ ꯍꯥꯏꯕꯗꯤ ꯇꯥꯏꯕꯪꯕꯨ ꯀꯧꯋꯦ ꯈꯣꯟꯊꯣꯛ ꯑꯃꯃꯝꯗ ꯂꯧꯕꯅꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏ ꯃꯄꯣꯛꯁꯦ ꯀꯧꯋꯦ ꯃꯔꯝ ꯑꯗꯨꯅ ꯄꯥꯈꯪꯕ ꯍꯥꯏ ꯑꯗꯨꯕꯨ ꯀꯔꯝꯍꯥꯏꯅ ꯍꯥꯏꯅꯩ ꯀꯣꯟꯅꯗꯤ ꯁꯅꯥ ꯄꯥꯈꯪꯕ ꯍꯥꯏ ꯁꯅꯥ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯅꯤꯡꯊꯧꯕꯨ ꯁꯅꯥ ꯀꯧꯋꯦ ꯑꯗꯨꯅ ꯇꯨꯕꯤ ꯂꯥꯏꯔꯦꯟ ꯃꯥꯗꯤ ꯁꯅꯥ ꯄꯥꯈꯪꯕꯅꯤ ꯑꯗꯣ ꯀꯣꯗꯤ ꯄꯥꯈꯪꯕꯅꯦ ꯄꯥꯈꯪꯕꯗꯤ ꯃꯤꯗ ꯊꯣꯟꯕ ꯃꯤꯡꯊꯣꯜ ꯇꯥꯏꯕꯪꯗ ꯊꯣꯟꯕ ꯈꯣꯏꯌꯨꯝꯗꯗꯤ ꯊꯣꯟꯗꯦ ꯇꯥꯏꯕꯪꯗ ꯊꯣꯜꯂꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯀꯗꯨꯒꯤ ꯇꯥꯏꯕꯪꯗꯨꯒꯤ ꯃꯁꯥꯗꯣ ꯂꯩꯇꯕ ꯃꯄꯨꯡ ꯐꯥꯗꯕꯕꯨꯁꯨ ꯀꯁꯥ ꯀꯧꯋꯦ ꯍꯥꯏꯕꯗꯤ ꯁꯃꯨ ꯍꯛꯆꯥꯡ ꯌꯥꯎꯗꯕ ꯍꯥꯏꯕꯅꯤ ꯁꯃꯨ ꯍꯛꯆꯥꯡ ꯌꯥꯎꯗꯕ ꯂꯥꯏ ꯑꯗꯨꯗ ꯄꯥꯎ ꯇꯥꯛꯄꯅꯤ ꯊꯥꯏꯅꯗꯤ ꯀꯃꯥꯏꯅ ꯇꯧꯔꯝꯃꯤ ꯈꯨꯡꯉꯩꯗꯅ ꯑꯃ ꯂꯩꯔꯝꯃꯤꯅꯦ ꯍꯧꯖꯤꯛꯁꯨ ꯈꯔ ꯍꯧꯈꯨꯟꯗ ꯀꯔꯤꯗ ꯇꯧꯔꯝꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯊꯔꯣꯏꯒꯤ ꯀꯩꯅꯣꯒꯤ ꯏꯔꯣꯏ ꯊꯔꯣꯕꯤ ꯏꯔꯣꯏ ꯆꯨꯝꯅꯒꯤ ꯏꯔꯣꯏ ꯅꯠꯇꯕ ꯏꯔꯣꯏ ꯊꯔꯣꯕꯤꯅ ꯑꯃ ꯂꯩ ꯑꯗꯨꯒꯤ ꯏꯔꯣꯏ ꯊꯔꯣꯕꯤꯗꯣ ꯃꯗꯨꯒꯤ ꯃꯆꯤꯗꯨ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯣꯡꯉꯒ ꯃꯆꯤꯗꯨꯅ ꯈꯣꯡꯉꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯥꯎ ꯇꯥꯛꯏꯅꯦꯅ ꯂꯥꯎꯅ ꯈꯣꯡ ꯃꯆꯤꯟ ꯑꯄꯤꯛꯄꯗꯨꯗꯒꯤ ꯂꯥꯎꯊꯣꯛꯄꯗꯨ ꯇꯧꯔ ꯂꯥꯎ ꯀꯔꯤ ꯀꯁꯥ ꯄꯥꯎ ꯇꯥꯛꯏꯅꯦ ꯑꯁꯤꯅ ꯈꯣꯟꯖꯦꯜꯅ ꯇꯥꯛꯑꯦ ꯑꯗꯨ ꯅꯠꯇꯕꯗꯗꯤ ꯌꯥꯋꯥ ꯂꯤꯔꯣꯟꯅ ꯑꯃꯥꯏꯕꯅ ꯁꯤꯔꯦ ꯇꯥꯏꯕꯪꯁꯤ ꯁꯤꯔꯦ ꯊꯋꯥꯏꯁꯤ ꯁꯤꯔꯦ ꯀꯩꯅꯣꯁꯦ ꯇꯥꯏꯕꯪꯁꯤ ꯁꯤꯔꯦ ꯊꯋꯥꯏꯁꯦ ꯁꯃꯨ ꯍꯛꯆꯥꯡꯗꯒꯤ ꯃꯄꯥꯟ ꯊꯣꯔꯛꯑꯦ ꯍꯥꯏꯔꯗꯅ ꯇꯦꯡꯕꯥꯟꯕ ꯃꯄꯨꯗ ꯅꯠꯇ꯭ꯔꯒꯅ
ꯃꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯈꯨꯌꯨꯝ ꯂꯥꯏꯁꯤꯡꯗ ꯇꯥꯛꯄꯒꯤ ꯊꯕꯛꯇꯨ ꯑꯗꯨꯁꯨ ꯀꯁꯥ ꯄꯥꯎꯇꯥꯛꯄꯒꯤ ꯊꯕꯛ ꯉꯁꯥꯏꯒꯤ ꯈꯣꯡꯕꯗꯨ ꯈꯛ ꯅꯠꯇꯕ ꯀꯣ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯁꯤꯕꯒꯤ ꯁꯤꯗ ꯁꯤꯕꯒꯤ ꯄꯦꯗꯨ ꯁꯤꯕꯒꯤ ꯀꯔꯤꯒꯤ ꯁꯤꯕ ꯀꯧꯕꯅꯣ ꯁꯤꯕꯕꯨ ꯃꯊꯧ ꯌꯥꯡꯒꯦꯝꯕ ꯀꯔꯤꯒꯤ ꯍꯥꯏꯕꯅꯣ ꯀꯁꯥ ꯄꯥꯎꯇꯥꯛꯄ ꯀꯔꯤꯒꯤ ꯍꯥꯏꯕꯅꯣ ꯄꯨꯟꯁꯤ ꯅꯣꯡꯃꯟꯕ ꯀꯔꯤꯒꯤ ꯍꯥꯏꯕꯅꯣ ꯅꯣꯡꯒꯥꯕ ꯍꯥꯏ ꯅꯣꯡꯒꯥꯈ꯭ꯔꯦ ꯁꯤꯁꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯗꯨꯅ ꯅꯣꯡꯒꯥꯔꯦ ꯍꯥꯏꯗꯅ ꯍꯥꯏꯕꯅꯤ ꯍꯥꯏꯗꯤ ꯁꯤꯔꯕ ꯃꯇꯨꯡꯗ ꯇꯥꯏꯕꯪꯒꯤꯗꯤ ꯃꯥꯒꯤ ꯆꯠꯅꯕꯤ ꯃꯥꯒꯤ ꯊꯥꯖꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯟꯗꯨꯒꯤ ꯂꯥꯏꯅꯤꯡꯂꯣꯜꯗꯗꯤ ꯁꯔꯒ ꯅꯣꯔꯣꯛ ꯄꯇꯥꯜ ꯍꯥꯏꯔꯗꯅ ꯂꯣꯛꯁꯤꯡ ꯂꯩ ꯂꯣꯛ ꯍꯥꯏꯗꯤ ꯁꯔꯒꯂꯣꯛ ꯚꯨꯂꯣꯛꯇꯨꯒꯤ ꯑꯗꯩꯗꯤ ꯄꯇꯥꯜ ꯂꯣꯛ ꯚꯨꯂꯣꯛꯇꯨꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯁꯨ ꯃꯔꯣꯜ ꯑꯍꯨꯝ ꯀꯥꯏꯗꯨꯅꯤꯗ ꯂꯝ ꯍꯥꯏꯕꯅꯤ ꯂꯣꯛ ꯍꯥꯏꯗꯤ ꯃꯗꯨꯁꯤꯡꯗꯨꯅ ꯂꯩꯕ ꯃꯤ ꯍꯥꯏꯕꯅꯤ ꯃꯤꯅ ꯂꯩꯔꯤꯕ ꯂꯝꯗꯨ ꯅꯠꯇ꯭ꯔꯒꯅ ꯊꯋꯥꯏꯁꯤꯡꯗꯨ ꯂꯩꯔꯤꯕꯗꯣ ꯆꯤꯡꯉꯨ ꯂꯥꯏꯅ ꯂꯩꯕ ꯃꯐꯝꯗꯨꯅ ꯂꯥꯏꯔꯩꯕꯥꯛ ꯀꯧꯔꯦꯕ ꯇꯥꯏꯕꯪ ꯃꯤꯅ ꯂꯩꯕ ꯃꯐꯝꯅ ꯄꯣꯡꯂꯩꯕꯥꯛ ꯄꯣꯡ ꯍꯥꯏꯕꯗꯤ ꯃꯤꯅꯦ ꯃꯤꯔꯩꯕꯥꯛ ꯃꯤꯇꯩꯒꯤ ꯑꯔꯤꯕ ꯂꯥꯏꯅꯤꯡꯗꯤ ꯑꯅꯤꯁꯤꯗ ꯂꯣꯏꯔꯤꯅꯤ ꯅꯣꯔꯣꯛ ꯄꯇꯥꯜ ꯍꯥꯏꯕ ꯑꯃ ꯂꯩꯔꯝꯗꯦꯕ ꯑꯩꯈꯣꯏꯗꯤ ꯅꯣꯔꯣꯛ ꯄꯇꯥꯜ ꯂꯩꯔꯝꯗꯦ ꯅꯣꯔꯣꯛꯁꯤ ꯃꯥꯅ ꯇꯧꯈꯤꯕ ꯊꯕꯛꯇꯨꯒꯤ ꯀꯔꯤꯒꯨꯝꯕ ꯑꯔꯥꯟꯕ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯐꯝꯗꯨꯗ ꯅꯣꯔꯣꯛ ꯑꯗꯨꯗ ꯑꯣꯠꯂꯦ ꯅꯩꯌꯦ ꯑꯗꯨꯒ ꯄꯇꯥꯟꯗꯨꯗ ꯂꯩꯌꯦ ꯀꯥꯏꯅ ꯇꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯃ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡꯒꯤ ꯊꯥꯖꯅꯕꯤ ꯑꯃ ꯂꯩꯔꯤꯗꯅ ꯃꯁꯦ ꯍꯤꯟꯗු ꯂꯥꯏꯅꯤꯡꯒꯤꯅꯤ ꯐꯕ ꯐꯠꯇꯕ ꯐꯖꯕ ꯐꯖꯗꯕ ꯃꯣꯏꯒꯤꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯂꯩꯔꯝꯗꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯩꯌꯦꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟꯁꯦ ꯍꯤꯡꯉꯤꯉꯩ ꯃꯇꯝꯗ ꯅꯣꯔꯣꯛꯁꯨ ꯁꯤ ꯂꯩꯌꯦ ꯄꯇꯥꯟꯁꯨ ꯁꯤ ꯂꯩꯌꯦ ꯑꯩꯈꯣꯏ ꯂꯥꯏꯗꯤ ꯈꯣꯏꯌꯨꯝ ꯂꯥꯏ ꯆꯤꯡꯉꯨ ꯂꯥꯏꯅ ꯇꯣꯉꯥꯜꯂꯦ ꯇꯥꯏꯕꯪꯒꯤ ꯏꯆꯝ ꯆꯝꯕ ꯂꯥꯏ ꯃꯥꯗꯤ ꯂꯥꯏꯅꯤ ꯍꯥꯏꯗꯨ ꯇꯥꯏꯕꯪ ꯉꯥꯛꯇꯅꯤꯅ ꯀꯗꯥꯏꯗ ꯂꯩꯔꯦ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯂꯩꯔꯦ ꯁꯤꯅ ꯂꯥꯏꯔꯩꯕꯥꯛꯁꯨ ꯃꯁꯤꯅꯦ ꯃꯤꯔꯩꯕꯥꯛꯁꯤꯅꯦ ꯑꯣ ꯁꯔꯒꯁꯨ ꯃꯁꯤꯅꯦ ꯄꯇꯥꯜꯁꯨ ꯃꯁꯤꯅꯦ ꯑꯐꯕ ꯊꯕꯛ ꯇꯧꯔꯀꯥꯟꯗ ꯑꯐꯕ ꯃꯍꯩ ꯐꯪꯒꯗꯕꯁꯨ ꯀꯗꯥꯏꯗꯅꯣ ꯃꯁꯤꯗꯅꯦ ꯑꯗꯨꯝ ꯐꯠꯇꯕ ꯇꯧꯔꯀꯥꯟꯗ ꯖꯦꯜꯗ ꯆꯪꯗꯅ ꯇꯧꯒꯗꯣꯏꯁꯨ ꯀꯗꯥꯏꯗꯅꯣ ꯑꯁꯤꯗꯅꯦ ꯑꯗꯨꯝ ꯑꯇꯣꯞꯄ ꯃꯐꯝ ꯑꯃ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯂꯣꯟꯗꯗꯤ ꯃꯤꯗꯨꯅ ꯀꯔꯤꯒꯨꯝꯕ ꯁꯤꯔꯕ ꯊꯋꯥꯏꯗꯨꯅ ꯁꯃꯨ ꯍꯛꯆꯥꯡꯗꯒꯤ ꯃꯄꯥꯟꯁꯦ ꯊꯣꯔꯛꯑꯕ ꯃꯇꯝꯗꯨꯗꯗꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯊꯋꯥꯏꯗꯤ ꯆꯞ ꯃꯥꯟꯅꯩꯑꯕ ꯑꯉꯥꯡ ꯄꯣꯛꯄꯗ ꯑꯄꯣꯛꯄ ꯑꯉꯥꯡ ꯄꯣꯛꯂꯛꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡꯁꯦ ꯗꯤꯂꯤꯚꯔꯤ ꯔꯨꯝꯗꯒꯤ ꯄꯨꯊꯣꯔꯛꯄꯁꯦ ꯀꯔꯝꯕꯅ ꯗꯥꯀꯨꯅꯣ ꯀꯔꯝꯕꯅ ꯁꯥꯙꯨꯅꯣ ꯀꯔꯝꯕꯅ ꯄꯨꯂꯤꯁꯅꯣ ꯀꯔꯝꯕꯅ ꯑꯣꯖꯥꯅꯣ ꯈꯪꯗꯦꯕ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯊꯋꯥꯏꯗꯣ
ताइबंग हक्चांग हेक थादो मतमददि हक्चांग मपान थोरकाददि करम्बना मिहात्पदगी थोरकपा थवाइनो करम्बना साधुदगी लाइनिंगबदगी थोरकपा थवाइनो लेते चमान अदु ओइरगदि मिहात्प ओइरसु यारबा लाइनिंगदसु यारबा चाप मानरगदि लोइना फोन फंगदि वांग थोरे अदुगी मतमदुदने अखोय मितै अरिब लाइनिंग रोड मिहात्पगी चैरा तो हिंगैदुदो फंगनेबा मा फत्तबा मिगी चैरा तो खोयुम चैरा तो हिंगैदुदा माना फंगद्रे मचाना फंगद्रे मसुना फंगने मागी परमदा अदुम लाक्तोय दुना खोयुम चैरा ते हिंगा कान हिंगैदे पीबने ताइबंग मपोक्ता अदो सिरकांददि थवाई मादि चप मानैये उ मोरोक्सि नुपीने चारजु साइने नुपाना चारजु साइने थवाईदि नुपा नुपी खाइदिये मीना थीना तौरागा पुंगनिंग नुंसीबसे मित्तगी पी तादना कपनिंगबसे नुपासो अदुम कपनिंगी नुपीसु अदुम कपनिंगी नुंगाइबसे नुपासो अदुम नुंगाइ नुपीसु अदुम नुंगाइबा थवाईगी जेंडर लेते नुपानी नुपीनी खाइबदी कदैनो समूह हक्चांग खाइबदे थवाईदा खाइदे अफबा फत्तबा खाइबसु कदाइदनो निचत्त खाइबने पुंगनिंग वाखलदा खाइरपने थवाईदा खाइबनते अदुना हाइरिबा थवाई अदुबु कोरौ नुंगाद्रिङैदा कोरौ नुंथोक्ता कारक्त्रिङैगी मतमदा कनागुम्बना फाजल्लगा लौसल्लगा फत्तबा लंबीदा सिजन्नैये कनागुम्बना अफबा लंबीदा सिजन्नैये कनागुम्बना नोंगाबगी लंबीदो तौरक्त्रिङैगी मनुंगदुदा तौबीददना नियम चुम्ना तौबीददना मथन्दा कोई पाई पाइरगा थवाईदो नोंगाददना अदुम तरंग मालंगदा तावरगा लैये समूह हक्चांगदुदि लोइसनग्रे थवाईदुना चंगबदि याद्रे को अदुम कोचत चतन को आई पाइले ले अदुना अइखोइना तिनमु लाइमु खाइरे तिन हाइबदि ताइबंगने तिन मरक्तगी अथोइबना लाई ओये अदुना लाइने अदुना तिनदा अमुबा तिनदा अंगौबा लाइदा अमुबा लाइदा अंगौबा होली स्पिरिट डेविल स्पिरिट खाइबु माने डेविल स्पिरिट ना फत्तबा ओइरेदना होली स्पिरिट हाइरगना अफबा ओइरेदना सुमाइ तौदना हाइरिबदुना कोरौ नोंदा थवाईदुना समूह हक्चांगदि थोराकांदा कोरौ नोंदा काबगी थौरमदो कनाना तौइ अमाइबना तौदोइनिदना को अदुगी मरमदुना माते होजिक सीरे कोरौ नोंदा कारदमने हाइदना कोरौ नोंदा काबबु सीबा खंगदना कोरौ नोंगाबा हाइबा को अदुना कोरौ नोंगाबा कौए अदगिदि सीबबु अइखोइना अमन थरै कुंबा कौए अमन नाइदि मल्ले हाइबने ताइबंग हक्चांगदो थरै येदि कैनो मखा माइकैबु थरै कौए मरमदुना अहिंग पुंसीगी मखा असीबने खागी माइकई थरैगी मथंगदि लेमलै लैये कंगलैगी ओइना हाइतारदि सुगुनु भौ यौबसे सोनाकंदगी
ꯀꯪꯂꯩ ꯏꯝꯐꯥꯜꯗꯒꯤꯀꯣ ꯃꯁꯤ ꯑꯁ꯭ꯋꯥꯏꯒꯤ ꯍꯦꯟꯗꯣꯛꯈ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯤꯂꯣꯡ ꯑꯁꯣꯟꯗꯒꯤ ꯍꯦꯟꯗꯣꯛꯈ꯭ꯔꯀꯥꯟꯗꯗꯤ ꯑꯗꯨꯝ ꯆꯠꯊꯈ꯭ꯔꯦ ꯑꯗꯨ ꯁꯨꯒꯨꯅꯨ ꯌꯧꯈ꯭ꯔꯀꯥꯟꯗꯗꯤ ꯊꯔꯩ ꯂꯝꯂꯦꯟ ꯂꯝꯅꯨꯡꯁꯤ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯂꯤꯂꯥꯗ ꯑꯣꯏ ꯊꯔꯩ ꯍꯥꯏ ꯊꯔꯩ ꯂꯝꯗ ꯂꯩꯕ ꯁꯔꯣꯏ ꯉꯥꯔꯣꯏ ꯁꯤꯡꯉꯣ ꯍꯥꯏꯕꯅꯤ ꯑꯣꯏ ꯊꯔꯩ ꯂꯤꯂꯥꯗ ꯑꯩꯈꯣꯏꯅ ꯇꯥꯕ ꯐꯪꯉꯤꯗꯅ ꯑꯣꯏ ꯍꯥꯏꯗꯤ ꯀꯧꯕꯅꯤ ꯑꯗꯒꯤꯗꯤ ꯂꯦꯝꯂꯩ ꯂꯥꯛꯑꯦ ꯊꯔꯩ ꯀꯔꯤꯒꯤ ꯀꯧꯏ ꯇꯣꯉꯥꯟꯕ ꯂꯩꯈ꯭ꯔꯦꯀꯣ ꯁꯤꯗꯤ ꯂꯥꯏꯁꯦ ꯏꯁꯤꯡꯒꯤ ꯆꯦꯟꯊꯔꯛꯄꯗꯒꯤ ꯂꯧ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯗꯨꯗꯤ ꯈꯥꯒꯤ ꯈꯥꯔꯝꯗ ꯆꯠꯄꯕꯨ ꯀꯔꯤ ꯍꯥꯏꯅ ꯀꯧꯏ ꯑꯩꯈꯣꯏꯅ ꯁꯤꯕꯕꯨ ꯈꯥꯔꯝ ꯆꯠꯄ ꯀꯧꯏ ꯀꯔꯤꯒꯤ ꯑꯁꯤꯕꯒꯤ ꯂꯥꯏꯁꯦ ꯑꯩꯈꯣꯏꯅ ꯃꯈꯥꯔꯣꯝꯗ ꯂꯩ ꯍꯥꯏꯅ ꯈꯜꯂꯦꯕ ꯈꯥꯅ ꯆꯥꯎꯕ ꯑꯁꯤꯕꯒꯤ ꯂꯥꯏꯗꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯜꯂꯦꯕ ꯑꯗꯨꯅ ꯊꯛꯀꯤꯁꯨ ꯈꯥ ꯂꯩꯌꯦ ꯃꯥꯏꯀꯩꯒꯤꯁꯨ ꯈꯥ ꯂꯩꯌꯦ ꯑꯗꯨꯅ ꯈꯥꯒꯤ ꯃꯥꯏꯀꯩꯗ ꯆꯠꯄꯗꯣ ꯑꯗꯨꯕꯨ ꯈꯥꯔꯝ ꯆꯠꯄꯅꯦ ꯈꯥꯔꯝ ꯆꯠꯄꯕꯨ ꯑꯁꯤ ꯃꯥꯏꯀꯩ ꯆꯠꯄꯅꯦ ꯍꯥꯏꯅ ꯂꯧꯋꯦ ꯑꯗꯨꯅ ꯊꯔꯩ ꯀꯨꯝꯕ ꯍꯥꯏꯕꯗꯤ ꯑꯁꯤ ꯃꯥꯏꯀꯩ ꯆꯠꯄ ꯍꯥꯏꯕ ꯍꯥꯏꯗꯤ ꯁꯤꯔꯕꯕꯨ ꯃꯗꯨꯒꯤ ꯊꯧꯔꯝꯕꯨ ꯊꯔꯩ ꯀꯨꯝꯕ ꯀꯧꯏ ꯑꯗꯒꯤꯗꯤ ꯁꯤꯕꯒꯤ ꯊꯧꯔꯝ ꯑꯃꯅ ꯀꯔꯤ ꯍꯥꯏꯅꯩ ꯈꯝꯅꯨꯡ ꯁꯋꯥ ꯇꯥꯟꯕ ꯍꯥꯏ ꯈꯝꯅꯨꯡ ꯍꯥꯏꯗꯤ ꯀꯩꯅꯣ ꯈꯝ ꯍꯥꯏꯗꯤ ꯑꯔꯣꯏꯕꯅꯤꯅꯦ ꯈꯝꯒꯤꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯩꯅꯈ꯭ꯔꯦ ꯑꯍꯧꯕꯒꯤꯁꯨ ꯍꯧꯔꯛꯇ꯭ꯔꯤꯉꯥꯏꯒꯤꯗꯣ ꯑꯗꯣ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯈꯝꯃꯦ ꯑꯔꯣꯏꯕꯒꯤꯁꯨ ꯂꯣꯏꯔꯕ ꯃꯇꯨꯡꯒꯤꯗꯣ ꯈꯝꯃꯦ ꯈꯝꯗꯨꯒꯤ ꯃꯅꯨꯡꯗꯨꯕꯨ ꯈꯝꯅꯨꯡ ꯀꯧꯋꯦ ꯑꯗꯨꯅ ꯁꯋꯥ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯁꯋꯥ ꯍꯥꯏꯕꯗꯤ ꯁꯧ ꯍꯥꯏꯕ ꯑꯃꯒ ꯋꯥ ꯍꯥꯏꯕ ꯑꯃꯒ ꯑꯅꯤ ꯇꯥꯏꯅꯩꯌꯦ ꯀꯣ ꯂꯥꯏꯖ ꯏꯁꯤꯡ ꯏꯄꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯕ ꯂꯝ ꯂꯥꯏꯖ ꯏꯁꯤꯡꯒ ꯇꯥꯏꯅꯗꯅ ꯂꯩꯕ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏ ꯁꯧ ꯍꯥꯏꯔ ꯈꯪꯅꯩ ꯏꯁꯤꯡꯕꯨꯅꯤ ꯁꯧ ꯍꯥꯏꯔꯤꯁꯤ ꯁꯤꯅ ꯏꯁꯤꯡ ꯁꯧꯕ ꯍꯥꯏꯔꯤꯁꯦ ꯀꯣ ꯑꯗꯨꯅ ꯁꯧ ꯍꯥꯏꯕꯗꯒꯤ ꯁꯧ ꯋꯥꯗꯤ ꯋꯥꯏꯕꯅꯤ ꯋꯥꯗꯗꯤ ꯇꯥꯏꯕꯪ ꯃꯤꯅ ꯄꯨꯟꯅ ꯂꯩꯕꯗꯣ ꯃꯗꯨꯕꯨ ꯋꯥ ꯀꯧꯋꯦ ꯋꯥ ꯂꯥꯎꯅ ꯂꯩ ꯃꯌꯥꯝ ꯄꯨꯟꯅ ꯂꯩ ꯏꯁꯤꯡ ꯃꯄꯥꯟꯗ ꯇꯥꯕ ꯈꯨꯟꯕꯨ ꯁꯋꯥ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯀꯣꯔꯧꯒꯤ ꯀꯣꯔꯧ ꯅꯣꯡꯂꯣꯟ 8 ꯃꯥꯂꯦꯝ ꯂꯩꯔꯣꯟ 8 ꯍꯥꯏꯅ ꯍꯥꯏꯅꯩ ꯈꯔꯅ ꯀꯔꯤ ꯍꯥꯏ ꯀꯣꯔꯧꯗꯤ ꯅꯣꯡꯂꯣꯟ 9 ꯁꯨꯒꯗꯕꯅꯦ ꯃꯥꯂꯦꯝ ꯂꯩꯔꯣꯟꯅ 8 ꯁꯨꯒꯗꯕꯅꯦ ꯑꯗꯨꯅ ꯀꯣꯔꯧꯒꯤ ꯅꯠꯇꯕ ꯃꯥꯂꯦꯝꯒꯤ ꯂꯩꯔꯣꯟ 8ꯇꯨꯗ ꯈꯝꯅꯨꯡ ꯀꯧꯕ ꯂꯩꯔꯣꯟ ꯑꯃ ꯂꯩꯌꯦ ꯃꯈꯥ ꯏꯊꯪ ꯊꯪꯕꯗꯣ ꯑꯗꯨ ꯈꯝꯅꯨꯡ ꯍꯥꯏꯅ ꯍꯥꯏ ꯑꯗꯨ ꯌꯧꯅ ꯆꯠꯄ ꯑꯗꯨ ꯌꯧꯅ ꯇꯥꯟꯕ ꯑꯗꯨꯒꯤ ꯂꯩꯄꯥꯛꯇꯨ ꯌꯧꯅ ꯀꯔꯤꯒꯤ ꯇꯥꯏꯕꯪ ꯏꯄꯥꯛꯇꯒꯤ ꯃꯗꯨꯒꯤ ꯃꯐꯝꯗꯨ ꯌꯧꯅ ꯆꯠꯄꯗꯣ ꯃꯗꯨꯕꯨ ꯀꯔꯤ ꯀꯧꯏ ꯈꯝꯅꯨꯡꯒꯤ
ꯁꯋꯥꯗꯣ ꯇꯥꯟꯕꯅꯦ ꯑꯗꯨ ꯌꯧꯅꯕ ꯆꯠꯄꯅꯦ ꯑꯗꯨꯅ ꯈꯪꯅꯨꯡ ꯁꯋꯥ ꯇꯥꯟꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯇꯥꯏꯕꯪꯅꯕꯨ ꯑꯣꯏꯔꯕꯁꯨ ꯈꯣꯏꯌꯨꯝꯅꯕꯨ ꯑꯣꯏꯔꯕꯁꯨ ꯁꯧ ꯁꯥꯗꯅ ꯍꯥꯏꯗꯤ ꯌꯥꯋꯥ ꯄꯧꯁꯥꯅꯅ ꯂꯩꯕ ꯃꯐꯝ ꯁꯧ ꯍꯥꯏꯕꯗꯤ ꯑꯔꯤꯕ ꯂꯣꯟꯗ ꯂꯝꯗꯝ ꯍꯥꯏꯕꯅꯦ ꯂꯝꯕꯨ ꯁꯧ ꯀꯧꯏ ꯂꯥꯏꯖ ꯏꯁꯤꯡ ꯃꯄꯥꯟꯗ ꯂꯩꯕ ꯑꯗꯨꯅ ꯇꯥꯏꯕꯪꯗꯤ ꯏꯄꯥꯛꯅꯦ ꯇꯥꯏꯕꯪ ꯏꯄꯥꯛꯁꯤꯗ ꯃꯁꯤꯗ ꯇꯥꯏꯕꯪ ꯏꯄꯥꯛꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯌꯦ ꯑꯗꯨꯅ ꯇꯥꯏꯕꯪ ꯏꯄꯥꯛꯁꯤ ꯋꯥꯡꯃ ꯂꯥꯜꯂꯛꯀꯥꯟꯗ ꯈꯣꯏꯌꯨꯝ ꯂꯩꯄꯥꯛ ꯌꯧꯔꯛꯑꯦ ꯈꯣꯏꯌꯨꯝ ꯂꯩꯄꯥꯛ ꯌꯧꯅ ꯆꯠꯄꯗꯣ ꯁꯧꯕꯗꯤ ꯂꯩꯄꯥꯛ ꯍꯥꯏꯔꯗꯤ ꯇꯥꯏꯕꯪ ꯏꯄꯥꯛꯇꯒꯤ ꯂꯩꯄꯥꯛ ꯑꯩꯕ ꯀꯪꯐꯥꯜꯒꯤ ꯃꯐꯝꯗꯨ ꯇꯥꯟꯅ ꯆꯠꯄ ꯈꯣꯡꯆꯠꯇꯨ ꯑꯗꯨꯕꯨ ꯁꯋꯥ ꯇꯥꯟꯕ ꯍꯥꯏꯕꯅꯤ ꯇꯥꯟꯅ ꯆꯠꯄ ꯈꯣꯡꯆꯠꯇꯨ ꯑꯗꯨꯅ ꯀꯗꯥꯏꯗ ꯂꯩꯕ ꯈꯝꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯍꯥꯏꯗꯤ ꯑꯁꯤ ꯁꯤꯔꯕ ꯃꯇꯨꯡꯗ ꯂꯩꯕ ꯅꯨꯡꯗ ꯂꯩꯕ ꯂꯝꯂꯦꯟ ꯂꯝꯗꯝ ꯑꯗꯣ ꯀꯅꯥꯅ ꯈꯨꯌꯨꯝꯅꯕꯨ ꯑꯣꯏꯔꯕꯁꯨ ꯇꯥꯏꯕꯪꯅꯕꯨ ꯑꯣꯏꯔꯁꯨ ꯊꯋꯥꯏꯅꯕꯨ ꯑꯣꯏꯔꯁꯨ ꯃꯌꯥꯝꯗꯨꯅ ꯂꯩꯕ ꯃꯐꯝꯗꯣ ꯃꯗꯨꯕꯨ ꯁꯋꯥꯗꯣ ꯑꯗꯨ ꯌꯧꯅ ꯆꯠꯄꯕꯨ ꯈꯝꯅꯨꯡ ꯁꯋꯥ ꯇꯥꯟꯕ ꯍꯥꯏ ꯑꯗꯨꯗꯒꯤꯗꯤ ꯃꯊꯪꯗ ꯁꯤꯕꯕꯨ ꯑꯩꯈꯣꯏꯅ ꯊꯨꯞꯄ ꯍꯥꯏꯅ ꯊꯨꯞꯈ꯭ꯔꯦ ꯃꯥꯗꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯊꯨꯞꯈ꯭ꯔꯦ ꯊꯨꯞꯄ ꯍꯥꯏꯕꯗꯤ ꯃꯥꯡꯕ ꯍꯥꯏꯕ ꯅꯠꯇꯦ ꯊꯨꯞꯆꯤꯟꯈꯤꯕ ꯎꯈꯤꯗꯕ ꯑꯗꯨꯕꯨ ꯄꯣꯠꯇꯨ ꯂꯩꯈꯤꯗꯕꯗꯤ ꯅꯠꯇꯦꯕ ꯂꯩꯈꯤꯗ꯭ꯔꯕ ꯅꯠꯇꯦ ꯄꯨꯔꯥ ꯍꯦꯛꯇ ꯂꯩꯈꯤꯗꯗꯅ ꯍꯥꯏꯗꯤ ꯇꯥꯏꯕꯪ ꯃꯄꯣꯛꯉꯩꯗ ꯂꯩꯃꯤꯟꯅꯔꯝꯕ ꯎꯔꯝꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯌꯥꯋꯥ ꯄꯧꯁꯥꯅꯔꯝꯕꯗꯣ ꯎꯗ꯭ꯔꯦ ꯊꯨꯞꯆꯟꯈ꯭ꯔꯦ ꯃꯗꯣ ꯂꯩꯔꯝꯕꯗꯣ ꯑꯩꯒꯤ ꯃꯤꯠꯅ ꯎꯗ꯭ꯔꯦ ꯂꯩꯇ꯭ꯔꯦ ꯃꯤꯠꯅ ꯎꯗꯕ ꯈꯨꯗꯤꯡꯃꯛ ꯂꯩꯇꯕꯗꯤ ꯅꯠꯇꯦꯀꯣ ꯃꯤꯠꯅ ꯎꯗꯕꯗ ꯂꯩꯕ ꯃꯌꯥꯝ ꯂꯩꯔꯦꯕ ꯑꯗꯨꯒꯤ ꯍꯟꯗꯛꯀꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯁꯤꯕꯕꯨ ꯂꯩꯇꯕ ꯍꯥꯏꯅ ꯈꯪꯅꯔꯤꯁꯤꯗꯤ ꯃꯤꯠꯅ ꯎꯗꯕꯗꯨ ꯈꯛꯇꯅꯦ ꯀꯔꯤꯅꯣ ꯂꯩꯇ꯭ꯔꯤꯗꯤ ꯍꯥꯏꯔꯒꯗꯤ ꯇꯥꯏꯕꯪ ꯃꯥꯒꯤ ꯃꯤꯠꯅ ꯎꯔꯤꯕ ꯇꯥꯏꯕꯪ ꯍꯛꯆꯥꯡꯗꯨꯗ ꯊꯋꯥꯏ ꯃꯥꯅ ꯆꯪꯉꯒ ꯂꯩꯔꯝꯕꯗꯣ ꯄꯨꯜꯂꯝꯕꯗꯣ ꯂꯩꯔꯝꯕꯗꯣ ꯂꯩꯇ꯭ꯔꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯁꯤꯕꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯍꯟꯊꯣꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯃꯤꯡꯗ ꯀꯧꯅꯔꯒ ꯏꯇꯩ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯧꯔꯝ ꯄꯥꯡꯅ ꯀꯔꯝꯅ ꯄꯥꯡꯕꯒꯦ ꯍꯥꯏꯕꯒꯤ ꯄꯔꯝꯗꯨꯅ ꯍꯌꯦꯡ ꯑꯃꯨꯛ ꯃꯊꯪ ꯇꯧꯁꯤ ꯃꯊꯪꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯂꯥꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯁꯨꯝ ꯇꯥꯏꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤએ ꯑꯗꯨꯗꯤ ꯏꯈꯤꯕꯅ ꯐꯠꯇ꯭ꯔꯣ ꯅꯣꯏꯅ ꯂꯥꯏꯔꯤꯛꯁꯤ ꯁꯂꯥꯏꯀꯣꯟ ꯍꯥꯏꯕ ꯂꯨꯞꯁꯤꯅ ꯂꯥꯏꯅꯤꯡ ꯂꯨꯞꯁꯤꯅ ꯐꯣꯡꯕ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗ ꯑꯗꯨꯝ ꯐꯣꯡꯕꯅꯤ ꯃꯔꯝꯗꯤ ꯃꯤꯇꯩ ꯊꯧꯂꯝꯂꯣꯟ ꯑꯔꯤꯕ ꯍꯥꯏꯅ ꯀꯧꯕꯅꯤ ꯑꯗꯨꯅ ꯁꯂꯥꯏꯀꯣꯟꯅ ꯐꯣꯡꯕ ꯂꯥꯏꯔꯤꯛꯅꯤ ꯑꯁꯤꯗꯒꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯉꯥꯡꯖꯔꯤꯕ ꯃꯌꯥꯝꯁꯦ ꯁꯂꯥꯏꯀꯣꯟꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯁꯂꯥꯏꯀꯣꯟꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯣ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯆꯕꯅꯤ ꯃꯔꯝ
ꯑꯁꯨꯝ ꯌꯦꯡꯕꯤꯔꯣ ꯑꯗꯨꯗꯤ ꯁꯦ ꯂꯥꯏꯗꯣ ꯑꯃꯨꯛꯇꯪ ꯈꯣꯏꯔꯝ ꯊꯣꯛꯁꯤ ꯑꯗꯨꯒ ꯑꯃꯨꯛ ꯈꯟꯅ ꯅꯩꯅꯕ ꯇꯧꯔꯛꯅꯕ ꯂꯣꯏꯁꯤꯜꯂꯣ